Churachandpurgi Meeoising Imphaldagi flight Tongba Houre Yumnam Khemchand Security gi akan ba section thauranga loinana Churachandpurgi Meeoising Imphal Airport tagi flight tonglaga tongan ba mafamsing da satpa hore haina MLA Yumnam Khemchand na phongdokre Singjama Yumnam Laikai da leiba mahaki mayumda pangthokpa thauram amada MLA Yumnam Khemchand na haikhe Kanglup animaki Meeoising sangthok changsin tawre haibagi pau phangle adum oinamak mapung phana thajana ba thamnadriba maramna security gi ngaksen yaudrebade Kanglup amana atopa kanglup amagi mafamda changbada ningjing mangjingnabadi faure Manipur da kanglup ki khana sainaba thogdokaya mamang da suthokre haina palladuna mahakna hai misam miyam amasong civil society organization singi khuthangda Kanglup ki ungkhanaba pumnamak waroisin purakhiba ngaktane haujik thogliba wathok asisu miyam punna waroisin puraknaba hotnaminaba tangai fade loinana handakta Peru da Mr. Planet World 2025 ki title lawrakraba singjamai singa makhadagi Henson Irombo MLA na taram na okay Kuki-Zo MLA sing CSO singi Guwahati mifam Separate Administration Leitribamakhei Leingak Semlakpada Kuki-Zo MLA Yaoroi President rule logthoklaga Popular Government sembada Kuki-Zo MLA sing saruk yanaba warep lawre haina pause sing da ponglakba wafam amabu United People's Front UPF amadi Kuki National Organization KNO na yaning da phongdorokle Suspension of Operation Su Agreement Khuyek Pinabada Yauriba Kuki Laloba Singi Apunba Body Waydeba Lupanina Punna Thadorok Pachero Lamana Hai Anoba Leingak Sembada Kuki-Zo MLA Sing Saruk Yagani Haina Warep Lokibalaite November Taraga Mangada Kuki-Zo Council KZC na Sinduna General Conference ama pangthoke Mipamaduda Kuki-Zo MLA Sing na Popular Government Yauna Bagi Warep Lokide Legislature Laiba Union Territory ama demand tauna bagi matangda mapungway na kanakivane Matam kaya gi mamangdagi Kuki-Zo furupna tanduna lagliba Union Territory gi matangda Laikai Leitribamakhei de furup asigi MLA singna Popular Government sembada saruk yabagi wafam lairoi Matung tarakbada su KZC na taliba demand asi phangdriba phauba Kuki-Zo MLA sing Leingak sembada yauna bagi phirep lauroi Pause kharada Kuki-Zo MLA sing Popular Government sembada saruk yaragani haina phongnarakibadu semjin sajinba amasung yumpham yaudavane Kuki-Zo phurumna lauriba phirepu miyamda lana uhanaba hotnavane haujik phawbagi oina Kuki-Zo MLA sing amasung furup asigi lusingba singna taliba political demand asidagi khongpham amata handokpa leite haina su cherol asina phongdorokle amaromda Saitu Assembly Constituency gi MLA Haukholet Kipjen amasung Singhat Assembly Constituency gi MLA Sinlun thangna thadorokpa cherol amana hai Kuki-Zo MLA sing Popular Government sembada yauragani haina pause kharada phongnarakhiba report adu yumpham yaudavane Guwahati da KZC na sinduna pangthokiba mifamda Popular Government semnabagi wafam khanakhe adubu Kuki-Zo MLA mifam adu da saruk yakhide mapungwaina khanakhibade Separate Administration gi matangdani haire Bangladeshki Hannagi PM Sheikh Hasina Sibagi Cheirak Pinanaba Courtna Wayel Pikhre irang haurakpa sing hek ubaga nongmai kapnaba interim government na yathang Pikhre International Crime Tribunal na Bangladeshki Prime Minister Wairamba Sheikh Hasina Hannagi Home Minister Asad Uzman Khan Kamal amadi Hannagi Inspector General of Police Chaudhuri Abdullah Al Mamun Mara leire haina laukthokre Tribunal na Hannagi Prime Minister Sheikh Hasina bu Sibagi Cheirak pinaba Wayel Pikhre Courtna hanbada Sheikh Hasina bu punsi chupa kaisum sangda thamnaba Wayel Pikhre adubu miyoiba khunai gi mayokta mahakna sathagiba crime adu yenglaga akonbada Sibagi Cheirak pinaba khangankhibane Tongan ba hiram ahumda Hasina bu mara leire haina Courtna khangba ngamkhe maruaina miyambu irang hawhananaba thawinsin piba mi hanaba yathang pikhiba masung miyot minai sathabada matam chana thingnaba thaurang lakhotkhidabagi matangda Hannagi Prime Minister adu mara leire haiba mayek sengna khangba ngamle haina International Crime Tribunal gi Judge Golam Mortuza Mazumdar na phongdokhe Courtna Wayel laukthokthringa gi Cheirakta Sheikh Hasina na lusingba Awami League Party ki thomi singna mafam kayada protest tawrakhe hauji Bangladesh ta party asi political gi ba thabak thorum amata paikhat pa yaroi haina athingba thamkhrabaso party ki thomi singna mafam kayada khongjang changsilakhe miyam gi khongjang adu changsilakpadagi capital city Dhaka da security gi akan ba section thawrang laukhatuna pamdaba thogdok sing thogandana bahonakhe mamang sayolda Hasina gi party na Dhaka gi mafam sinba thungna lockdown laukthokibaga loinana party asi gi supporter pumnamak lambi da thoroglaga Muhammad Yunus na lusingba interim government ki mayokta khongjang changsinaba wafam laukthokibane Courtna aroiba Wayel laukthokhiba matamda accused ahumgi manungda Hannagi Inspector General of Police Chaudhuri Abdullah Al Mamun mathanta court lakhe Hannagi Prime Minister Sheikh Hasina amasung
ko accuse oidiba Home Minister Asad Uzman Khan Kamal de atopa laibak ta senduna lotkhiba maramna Courtna lakhide khongjang changsilakhiba miyambu laksinaba Leingak na sud et side ya thang piduna section thorang lokhatkhe